Manipur Top Trending News na tunga-tungan ba reliable source ng lokat saraga matamatang yoy ba maruay ba ipaw patok na kahunsari. Ahan headline da ngarang losin kiba Sangai Festival nampuda pangtok krabasu matang chadabadagi kuntak lasinakre. Maraksida magi mot kya pinarakli ahan bada security festival oina tawkre o joina asumna phongdokre. Takok war tongnabani Radha Binod President role na Hehugrabra Dr. Nara nampuda pangtok kiba nungaite Nimaichan IDP singda priority pigdabani ke Ranjit matang chadabra khali asawudin asumna MLA sing amadi ex MLA magi moching phongdok narli Manipur Sangai Festival 2025 losin kre hawdokpada MLA ani yawkrabasu losin badadi amata yawkidre miyoiba kauni ikai ba faw pasu orm yai singna bamarta amata ominabadi utsi governor asumna phongdokre IDP singi Khongjang kanglagi santhong yawsalakle December faw gi manungda hongjil halngani haikiba thajadre ngasidagi parliament mifam hawragani Manipur gi bill ani utokadawri pokso aki kesta accused ni haiduna maral siba miyo ama accused tawkre active sim card ka link leitaba WhatsApp Telegram amadi atopa application singi account block tawgadawri amadi on bill festival gi mangoina center na Nagaland gi PAP regime pomtokre Pau sandok na pisari ahan bata Manipur Sangai Festival 2025 losin kre hawdok pada MLA ani yawkrabasu losin badadi amata yawkidre singna bamarta amata ominabadi utsi governor asumna phongdorakli chahi ani makha hena relief camp ta thamlakiba IDP singna makoibu masagi memda hana hanjin halaba matungda pangtokpiu haikrabasu Manipur lengangna namduna silaga pangtoknaba honarpadagi kokomi amasung loop singna boycott tawrokpa IDP singnasu Khongjang asida sogolakpadagi Sangai Festival gi puwarida kontak lasinakibagi thawdok ahanba oikrabasu laingakna namfuta thasigi kunga mathoidagi pangtokkiba numit 10 gi Manipur Sangai Festival 2025 ngasi losinkhre mahoksagumna Festival of Oneness haiba wafonggi makhada yengba lakpa miyoising tarkrabasu numit masing suna pangtokkiba festival asigi Baigajandra Open Air Theater bota ngasi nungtil pangtokkiba losin tharamda Governor AK Balana athoiba mitunglet oiki tharam asida Security Advisor Advocate General 3 Korgi GOC Manipur lingaki senior official sing civil police amat military gi officer sing amasung miyoi kharana saruk yakrabasu hawdok numita saruk yakiba MLA TS Biswajit amasung TS Basanta Kumar lakidabata natana MLA amatana saruk yakidre losinba tharamda athoiba mitunglengi warol piraduna governor phongdokiba wafam sigi manungda singnaba kaya mayok nakrabasu festival asina amata ominaba amasung chaktok chaningai oiraba culture gi masak utuna festival asi losile haiki Manipur gi tourism bu chakot hanaba amadi culture bu thak wangna malem sinba thungna khanghanaba hotnaba haibasi takhum thokpani handaki festival asina su Manipur gi culture asi kayam yamna ina khunbage haibatu mayek sengna ulle amasung tourism bu malem gi thakta ukatpadasu mateng pangle haiki festival asigi manungda additional sport gi thoram sing amadi tungan ba art and culture gi thoram sing pangthoki amata ominaba gi waklonda festival asi pangtokna khonaba achobo thodang lokiba lenga ki tungan ba loisang sing amadi Manipur gi miyambu thakatli haisu phongdokre panba yabdi ngasi festival asigi losin thoramda government dance college ki mahiro singa dance drama ama utki miyamgi apunba thodang aduna festival asi numit 10 ni mai pangna pangthoktuna ngasi paujel miyamda yohonba ngambani haiki adum oinamak festival asi hawrpa numitagi pauksi asina masigi venue singi phibam kupna yangsilak kibaga loinana main venue oriba hapta kangjebungda hangba food amadi commercial stall singdasu haktengna nang changduna stall phamliba singa wari watai sanarpagi makha tarkpada ngasi losinda numitasu hapta kangjebunggi stall singdi mamangi numit singda mi yam laktaba phibam adudagi ahongba lekide maramasina makoina yoliba pochai sing sidhokide laifada vi yonba commercial stall amada changduna lupa kya yolabagi hangubada suknatagi lupa chani khak yole haiki aduga festival hawrpadagi ngasi aroiba numit fawbada lupa lising manga fana yonba ngamdri haiki install singi deposit tokiba sel fawba hanjinba ngamdre hainasu phongdonarki Delhi dagi latuna khungub moja yonba stall amada changduna lupa kyam yolabagi hangubada sangchatta nongmada lupa changwa rongi changi yoli masigumba kariguma numitra lupa chatret yawna yonba yawi adubu pot yamna sitpa haibadudi oide panglapa khara asina chak chaba phawdi konari haina noktuna phongdorakli nakal amada free install amada changduna hangubada phamlam singna hai festival asi hawrpadagi install phamlak panate adubu stall khara phamnai haipadagi deposit tawkiba selfam adubu hanjilabadi haiduna numit mangani surpadagi stall hangduna phamlakpani ngasi losiba numit fawda lupa lising mari yawna yonba ngamne install phamliba mayam asigi amangba sing asi laingakna ubiduna deposit handok piraklabadi yamna nungaigani haina asumna pawdamlakli makha tarpada active sim card singa link leitaba WhatsApp Telegram amadi atopa application singi account block tawdawri application sing asigi service su criminal singna lana sinadanaba lokatpa khongthangni center na harakli lepa asigi mioi million kyana nungtigi sinariba WhatsApp Telegram
Snapchat, GeoChat na chingba application singi sinaba maongda achouba ahongba purakadaba direction ama center lengang na pirakre. Department of Telecommunication dot na hariba platform sing asida direction piraduna platform amadi application sing asigi service sing asi active SIM card ka link laitaba mioy amatada sinahanba yaroi amasung matam sangna active SIM card ka link laitaba account sing adu block tawgadabani haiba khankre. Khongjang asi Telecommunication Cyber Security Amendment Rule 2025 ki makada lakolapani. Tana kango sing asigi matung ina hariba application sing asigi service leptana sinage harabadi user singi SIM card adu numit maudrani gi manungda leptana application sing asida link tawduna laigadabani hari. Application sing asi mobile phone da khakta natana web browser singda sinariba mioy singi oinasu center lengak na direction piraduna user singna application sing asi web browser da sinaramlaba matung makoina logout tawduna thamlamlabadi application sing asina user sing adu pung taruk khudingi automatic oina check tawduna logout tawgadabani haiki. Center lengak na phongdokibada khongjang asina service sing asi sinaba session khudimakta active amadi verify oiba sim hanghanbana maram oiraga criminal singna hariba service sing asi aran momongda sinaba onarpada chaun khudong chadaba mayak dahanba ngamlagani amasung tapna thingba ngamlagani haiki. Amaromdana Pokso Eki case da accused ni haiduna maral sibamyo ema acute tawkre maral iti haiduna thadokre. Ngasidagi na chahi taret longgi mamang kumcha 2018 gi August taraga taruki nongalamdai pung ohumlom tarpada matamduda chahi taragomdoi khakta ngairibi Manipur ki masi lendagi nupi macha ama bumioi amana mamarab singi mateng loduna four wheeler gari ani fawwa sinaduna kidnap tawduna pukhraga nupi oibigi ikai khonba mahan bire haiduna wakalapatagi Imphal East District ki Women Police Station na Pokso Eki section mari amasung IPC section 366A 34 IPC ki makada case ama lakhatlaga courta charge sheet hangalakpadagi while mark narki ba mioi amagi mathakta courtna while chathara matungda mangonda charge tawribasing asiga mari leinaba evidencing prosecution ki maikedi puthokpa ngamte hariduna acute tawkre hadokre hari. Ngarang lamfel fat court complex leiba fast track special court number 2 Manipur gi special judge W Tonen Maiteina lokhatkiba punna lamai nifuga mari panba judgment amasung order gi matung ina acute tawkraba mioi adugi maming Moijing Ojen Lekaidagi MD Hashan chahi kunga taret apokpa MD Cheraudin Elites khaiba kawi hari. Case asigi while chatharpada accused ki maikaida counsel Thiam Jugindro amasung mahaki team gi advocate singna lepki case asigi argument mamang thagi kunga nipan tha asigi taragomdo amasung kunga tarukta chatharka matungda reserve tawduna thamlakiba judgment amasung order na ngarang court asina lauthokibani. Makha tarpada IDP singi Khongjang kanglagi santhong yorkle December fawgi manungda hongjil hangani haikiba thajatre. Thasigi kunga mathoidagi horaga ngasi loshinkiba Manipur Sangai Festival gi mangoinana relief camp ta lekriba IDP singna makoibu masagi memda hanjin halaba matunga festival asi pangtokpiu haikrabasu lengang na tabi dabadagi leptana chatharkiba Khongjang singi makha tarpada ngasidi kanglagi santhong yoksilaktuna mafum asida wakat Khongjang tangsilakte relief camp kayadagi lakpa IDP singna saruk yakiba Khongjang asida irom abung kauba chochampurdagi IDP aman hai pia lengang na aikhogi damak lokhaliba thaugang sing pen dabadagi Khongjang asi leptana changsilakpani Manipur gi ingkhong chingya da leiba IDP sing phawba mayumda hajilhanba ngamdraga matau karamna chochampur more amasung kangkopidagi lanjelakliba singbu karamba matamda hajilhangadoribno haina hangki Manipur da ingtapa hanjile haiduna Sangai Festival pangtuk labanina aikhoibu aikhoigi yumda hanjilhanaba lengang tharang tawdriba phawba makha tana Khongjang changsinggani haiki. Sangai Festival harpadagi IDP singna changsilakiba Khongjang da miyoi kya asogopan nangkre adubu IDP singi demandi lengakna ngasi phawba thabakta onthokpagi wafam leitri maram asina lengaki thaong asi yamna pende December tha phawgi manungda IDP singbu mayumda hanjilhangani haikiba adu hawjik wadi film asida thajarakre. Chochampur amasung morena chingbadana IDP singbu karamba matamda hanjilhangadoribano hangki amaromda December fawgi manung lengakna hanjilhangani haidokibanina IDP singbu hariba tha asigi manungda hongjilhandaba yaroi hainasu kokomi convener khoraijam athoguna phongdokhe loinana hayengdagi hawrudunu December tha chupna wakat Khongjang changsingani haina lauktokiba loinana Khongjang asida miyamna saruk yabiu hainasu appeal tawkhe. Ngarang losingkiba Sangai Festival nampuda pangtokrabasu matang chadabadagi kontak lansinaki May 2023 dagi horaklaga hawjik fawda Manipur amasung union lengakna aroiba warosin ama poroktabadagi ching amasung tamki IDP lising hungfuromna hawjik chahi ani makhai henjelakna fawda relief camp singda changjapam loduna lerpaga iroinana national highway singda mahawsagumna changthok changsin yadabaga loinana lan choknakiba phurup anigi markta red amasung buffer zone kaya laiduna changna thokna tawba yadringai cherak asida Manipur lengakna sirage makai khonaduna namfuda pangthoklanga si losingkiba handaki Manipur Sangai Festival asi state asigi hawjik lady film sing asina matang matam chadana pangthokibani haina tunga tunganba political leader singna pauk chikyada makoi gi wahum sing phongdong narkli
वीडियो असिबु पाउदुमदा सोइखि लांखिबा यावबसु ngakpigani amadi sine asibu subscribe tawbidamukta thagappa phongdoksari tung koina miyamgi siba tawbu ngamba oijage